Hello guys, मैं अवतारण मोक्सरी आरोमन प्रोडक्शन की माइक दिगी ngasi su mayam gi tamta numaina bagi challenge mi video episode 2 ai bidi akoi gi nupa sabi share go inati episode 2 thadok kram matung da episode 1 challenge mi thadok aduga ngasi ji go inati nupa sabi share episode 3 sigi matung da challenge mi go inati 2 ni thadok te ai ba video asi akoi di mayam gi nuaina gi da makta akoi nupa sabi tinna kona jawne adu ngasi gi inati akoi nupa sabi gi member ani khatni hai di ko se akoi maximum sung sabia aduga mokoi masa masa gi hai se introduction ina akoi khapet mami matha pan hai hai na ba I give me Maxima his name. I make in Paldi. I give me Common Sabia Chanu, live from the Tommy Bandiki. Koi Heidi, Masa Masaki Labum, Moko Maximum Sum Sabia, Moko Labum Highland, Mohi Maming Mata. I do Nasiki challenge video I did that I did Mayam, no I never don't the Mamanga Togiba, but Mamanga Tomtin Namusum Napoleon, Moko the Togu doing a sea Tongan boy in a how Mayam and no I never see the Karamba, they know how to do Mayam, so it's always I did Koran Leone. I think a city video is coming out of the have to ring nothing we could create among the Mayan, so in the wool from Granny, Mayan would have been the matter. Mayan, see, how many when you can challenge me because the maximum was said, one in the Mayan. So it's in the Uda, I think. You know what I ask a window visible Kahaga. How many you know, some brand from the bar. And some brand, who is some of the kind of some brand, because I'm chilling now. Simply away, my arms to some job that the look at us to get the other side of the maxima on Sabia. Mavani in the Samson, the tomorrow, get the other with some brand, say, Kylie. See the duck and toss in the nose, it's out of the way you must like it. My official expression, I did like some price out of that, which shouldn't be. Nó tôi cái nó mà bất kể những bộ tôi ai cũng út từ nó mà tôi không út từ vì ta tôi xa thế nhở challenge mi hay challenge hết đầu tiên vậy mà cái hay gì xảy ra cái canal sáng nó xa mà tầm ta mai thung gì ta sáng nó có gì út từ gì xin cảm ơn xin bây út từ gì tôi giành cái này vậy tôi mấy mà cái xin phải nó xong ra sao thì có gì hà nó phải nó sáng sao ta cảm ơn đâu hay gì mấy I thùng mồ hôi sao 저기 그 시작하는 거 뭐 하고 사이 스마일 또 사주 뭐냐 사우도 야 뭐냐 뭐냐 아도 ngasi 거기 누파사 이게 셀레스라 아니나 통으로 하더니 다이렉 자는냐 아도 다이렉 사지 좀 걱정하지 어떤 팀도 나면 거기 짜짜짜 선바 아이디 싸워 야오더 이 호롱다지나 딱 걱정하지 아도 혼자 해피는 야래 거 야래 지자오도 막 총게 못 빼고 거기 양을 하오나 양 하오 뭐 짜도 이거 양 아니지 야래 아 그래 뭐 아니지 싸 아우 싸우네 아니 저 오늘 샌드 잘 뭐지 Siapa tu? Yang salah cara pada Silesinya kita ni kesal ada sebiayan ada saya ani 오늘 뭐야 이게 바꿨다 ai di moi kudu sille Just accepted Silesi itu baik ani mau apa Kan sama tanda ai di jauh dulu ya sebenarnya sama lah pak ai sebenarnya tak jauh dulu aku cuma lagi aku ayo ki cara aku biskut jauh ai tak ai di kan kan ada teman-teman tak saya udah mismati tahu dia dulu ai di ham bisa dari kan Jangan tanpa pemasaran kita biasa betul pak. Aduh, itu kan saya mau tak mainan apa ya? Sama tapi dah ini. Pasal lagi kan ide ini ngam dia di kan lagi ide betul lah hadi 신미기 betul lah betul orang kaya. Aduh lah. Hay gì đi Hàn để sang ba mẹ bạn. Hay chào đó. Mẹ đi sai xin về hoặc là xin cha là xin về gì cái số ta lấy chuyện đó nè. Thôi để sang ra xin người xin lấy quả để xin lấy. Aduh nggak mikir kita tahu deh kalau. Dan sebaiknya. 이사가 가는 신들기 위해서 어떻게 떨어봐. 어떻게 해야 돼? 가이사는 칼라가 거 wak한지는 어떻게 해야 돼? 몰라 왜 이렇게 칼라가 야 비스킷 아마 싸우자 너 wak한지는 비스킷 내가 칼라가 싸이 내가. Biskut ni kalau hai di
ꯆꯥꯕ ꯃꯇꯝꯗ ꯀꯩꯝꯇꯒ ꯑꯩꯈꯣꯏ ꯏꯁꯥꯗ ꯁꯤꯟꯗꯕꯤꯗ ꯑꯩꯈꯣꯏꯁꯨ ꯉꯝꯃꯦ ꯍꯥꯏꯕꯗꯣ ꯃꯤ ꯃꯌꯥꯝ ꯉꯝꯃꯤꯗꯅ ꯉꯝꯗꯕ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯉꯝꯃꯤ ꯁꯤꯒꯨꯝꯕꯗꯤ ꯀꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯦꯛꯁꯤꯃꯥꯒ ꯁꯦꯕꯤꯌꯥꯒ ꯃꯕꯥꯅꯤꯅ ꯍꯥꯏꯗꯤ ꯆꯝꯄ꯭ꯔꯥ ꯆꯥꯕꯒꯤ ꯍꯥꯏꯗꯤ ꯑꯍꯥꯟꯕꯒꯤ ꯆꯦꯂꯦꯟꯖ ꯑꯣꯏꯒꯅꯤ ꯑꯗꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯋꯥꯈꯜꯗꯗꯤ ꯑꯩꯗꯤ ꯆꯝꯄ꯭ꯔꯥ ꯆꯥꯕꯒꯤ ꯐꯦꯁꯤꯌꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗꯣ ꯃꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯒꯗꯤ ꯌꯦꯡꯅꯤꯡꯕꯅꯦꯕ ꯍꯥꯏꯗꯤ ꯆꯝꯄ꯭ꯔꯥ ꯆꯥꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯗ ꯀꯩꯗꯣ ꯑꯗꯣ ꯃꯣꯏꯗꯤ ꯆꯝꯄ꯭ꯔꯥ ꯆꯥꯎ ꯍꯥꯏꯔꯒ ꯃꯣꯏꯗꯤ ꯐꯦꯁꯤꯌꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗ ꯍꯥꯏꯗꯤ ꯁꯨꯛ ꯀꯣꯛꯄꯒꯤ ꯈꯣꯠꯄ ꯎꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯆꯥꯒꯨꯝꯕ ꯊꯛꯄꯒꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯇꯧꯔꯦ ꯍꯥꯏꯗꯤ ꯑꯆꯥꯄꯣꯠ ꯆꯥꯕ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤ ꯆꯦꯂꯦꯟꯖ ꯇꯧꯕ ꯃꯇꯨꯡꯗ ꯑꯅꯤꯁꯨꯕꯒꯤ ꯆꯦꯂꯦꯟꯖ ꯑꯅꯤꯁꯨꯕꯒꯤꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯇꯣꯞ ꯇꯣꯞꯄ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯤ ꯑꯅꯤꯁꯨꯕꯗ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯆꯦꯂꯦꯟꯖ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯆꯦꯂꯦꯟꯖ ꯑꯅꯤꯁꯨꯕ ꯆꯦꯂꯦꯟꯖꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯔꯝꯒꯅꯤ ꯄꯥꯐꯣꯔ ꯍꯥꯏꯔꯤꯕ ꯄꯥꯐꯣꯔ ꯑꯁꯤ ꯍꯥꯏꯗꯤ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯦꯛꯁꯤꯃꯥꯒ ꯁꯦꯕꯤꯌꯥꯒ ꯃꯈꯣꯏꯅ ꯆꯥꯕ ꯃꯇꯝꯗ ꯄꯥꯐꯣꯔꯁꯦ ꯑꯩꯈꯣ ꯑꯍꯥꯟꯕꯗꯤ ꯇꯥꯟꯅꯅꯤ ꯍꯥꯏꯗꯤ ꯆꯦꯂꯦꯟꯖ ꯍꯥꯏꯅꯤꯅ ꯑꯗꯨꯝ ꯐꯥꯔꯁ ꯁꯦꯀꯦꯟꯗꯤ ꯑꯗꯨꯝ ꯈꯜꯂꯅꯤ ꯑꯗꯣ ꯍꯥꯟꯅ ꯆꯥꯕ ꯑꯗꯨ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯨꯗꯦꯛꯒ ꯆꯥꯕ ꯌꯥꯗꯦ ꯊꯨꯗꯦꯛꯇꯕꯤꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯐꯠꯅ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯈꯥꯗ ꯇꯥꯍꯟꯗꯕꯤꯗ ꯄꯥꯐꯣꯔꯁꯦ ꯇꯥꯍꯟꯗꯕꯤꯗ ꯆꯥꯗꯣꯏꯅꯦꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯄꯥꯐꯣꯔ ꯑꯁꯤ ꯑꯗꯨ ꯇꯥꯔꯛꯑꯒꯗꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯑꯗꯨꯕꯨ ꯑꯅꯤꯃꯛ ꯂꯣꯏ ꯇꯥꯔꯛꯑꯒꯗꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯇꯥꯕꯒꯤ ꯈꯜꯂꯅꯤ ꯍꯥꯏꯗꯤ ꯑꯗꯨ ꯌꯥꯔꯤꯈꯩꯗꯤ ꯇꯥꯗꯅꯕ ꯍꯥꯏꯗꯤ ꯇꯥꯕꯗꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏꯗꯤ ꯑꯣꯏꯅꯤꯕ ꯑꯗꯨꯅ ꯃꯁꯤ ꯆꯥꯕ ꯃꯇꯝꯗ ꯑꯩ ꯃꯌꯥꯝꯗꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯗꯤ ꯁꯦꯕꯤꯌꯥꯒ ꯃꯦꯛꯁꯤꯃꯥꯒ ꯀꯃꯥꯏꯅ ꯆꯥꯒꯦ ꯍꯥꯏꯕꯗꯨ ꯁꯤ ꯑꯃꯔꯣꯝꯗ ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯄꯥꯐꯣꯔꯁꯦ ꯍꯦꯛ ꯆꯥꯕꯗꯨꯅꯦ ꯑꯗꯨ ꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯥꯗꯣꯏꯅꯦ ꯄꯥꯐꯣꯔꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯩꯅ ꯀꯃꯥꯏꯅ ꯄꯥꯐꯣꯔꯁꯦ ꯆꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣ ꯃꯦꯛꯁꯤꯃꯥꯁꯤ ꯄꯥꯐꯣꯔꯁꯦ ꯆꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯌꯨꯝꯗꯒꯗꯤ ꯄ꯭ꯔꯦꯛꯇꯤꯁꯇꯤ ꯇꯧꯔꯝꯗꯧ ꯃꯥꯟꯗꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯥꯕ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯆꯥꯛ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯆꯥꯕꯅꯤꯀꯣ ꯑꯗꯩ ꯁꯦꯕꯤꯌꯥꯁꯨ ꯑꯗꯨꯝ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯆꯦꯂꯦꯟꯖ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝꯗ ꯇꯧꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖꯇꯗꯤ ꯑꯗꯨꯝ ꯇꯣꯞ ꯇꯧꯍꯟꯕꯅꯦꯕ ꯍꯥꯏꯗꯤ ꯌꯨꯝꯗ ꯆꯨꯝꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯥꯕꯁꯨ ꯆꯝꯄ꯭ꯔꯥꯁꯨ ꯌꯨꯝꯗꯗꯤ ꯆꯨꯝꯅ ꯁꯨꯝ ꯆꯥꯕꯅꯦꯕ ꯆꯦꯂꯦꯟꯖ ꯂꯥꯛꯑꯀꯥꯟꯗꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯁꯤꯟꯕꯒꯤ ꯎꯠꯇꯕ ꯈꯣꯠꯇꯕꯅ ꯑꯃꯨꯛ ꯂꯥꯛꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯄꯥꯐꯣꯔꯁꯤꯁꯨ ꯆꯨꯝꯅ ꯆꯥꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯆꯥꯕ ꯉꯁꯤꯅ ꯄꯥꯐꯣꯔ ꯇꯥꯗꯣꯏꯅꯦꯕ ꯑꯗꯨ ꯆꯦꯂꯦꯟꯖꯁꯤ ꯍꯥꯏꯗꯤ ꯏꯁꯥꯅ ꯌꯥꯔꯕꯅꯤꯅ ꯑꯗꯨꯝ ꯌꯥꯔꯦ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖꯁꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯏꯁꯥꯗ ꯍꯥꯏꯗꯤ ꯁꯨꯝ ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯆꯦꯂꯦꯟꯖ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯍꯧꯕ ꯌꯥꯔꯦ ꯑꯗꯨꯝ ꯀꯩꯝ ꯍꯥꯏꯅꯤꯡꯕ ꯂꯩꯇꯦꯕ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯍꯧꯔꯁꯦꯕ ꯑꯗꯨꯗ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯔꯦꯗꯤ 1 2 3 ꯍꯥꯏꯔꯛꯄꯒ ꯑꯗꯨꯝ ꯍꯧꯔꯁꯤꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯦꯛꯁꯤꯃꯥꯒ ꯁꯦꯕꯤꯌꯥꯒ ꯃꯕꯥꯅꯤꯅ ꯄꯥꯐꯣꯔ ꯀꯃꯥꯏꯅ ꯆꯥꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯁꯨ ꯍꯧꯖꯤꯛ ꯌꯦꯡꯒꯗꯕꯅꯤ ꯍꯧꯔꯒꯦꯀꯣ ꯑꯩ ꯀꯥꯎꯟꯁꯔꯒ 3 ꯑꯗꯨꯝ ꯍꯥꯏꯕꯒ ꯑꯗꯨꯝ ꯆꯥꯕꯤꯔꯣ ꯔꯦꯗꯤ 1 2 3 ꯒꯣ ꯊꯨꯗꯦꯛꯇꯕꯤꯗ ꯊꯥꯛ ꯊꯥꯛ ꯆꯥꯔꯤꯕꯅꯤ ꯆꯤꯛꯄ ꯌꯥꯗ꯭ꯔꯦꯕ ꯌꯥꯝ ꯀꯨꯝꯕꯗ ngài ꯌꯥꯝ ꯀꯨꯝꯕꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯀꯩꯅꯣ ꯄꯤꯈꯤꯕꯗꯣ ꯀꯩ ꯆꯝꯄ꯭ꯔꯥ ꯄꯤꯖꯈꯤꯕꯗꯣ ꯑꯗꯨꯗꯨꯅ ꯆꯝꯄ꯭ꯔꯥꯗꯨꯅ ꯑꯗꯨꯒꯤ ꯌꯥꯗꯦꯕ ꯁꯦꯕꯤꯌꯥꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯆꯦꯂꯦꯟꯖ ꯇꯧꯕ ꯁꯦꯔꯦꯟꯗ ꯇꯧꯊꯣꯔꯛꯄ ꯀꯧꯕꯅꯦ ꯍꯥꯏꯕꯗꯤ ꯁꯦꯔꯦꯟꯗ ꯏꯁꯥꯅ ꯁꯦꯔꯦꯟꯗ ꯇꯧꯕ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯀꯩꯅꯣꯒ ꯃꯦꯛꯁꯤꯃꯥꯒꯤꯁꯨ ꯇꯥꯗꯤ ꯇꯥꯏ ꯑꯗꯨꯕꯨ ꯁꯦꯚꯦꯟꯁꯤ ꯇꯥꯏ ꯁꯦꯚꯦꯟꯁꯤ ꯃꯈꯥꯗꯨꯒ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯇꯥꯕꯁꯦ ꯃꯦꯛꯁꯤꯃꯥꯒꯤꯅ ꯍꯦꯟꯅ ꯇꯥꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯃꯦꯛꯁꯤꯃꯥꯒꯤꯅ ꯍꯦꯟꯅ ꯇꯥꯗꯕꯅꯤꯅ ꯋꯤꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯝ ꯄꯤꯕꯤꯔꯣ ꯀꯅꯥꯅ ꯃꯦꯛꯁꯤꯃꯥ ꯁꯦꯕꯤꯌꯥ ꯀꯅꯥꯅ ꯑꯅꯤꯗꯣ ꯃꯦꯛꯁꯤꯃꯥꯒꯤ ꯈꯤꯇꯪ ꯇꯥꯔꯦꯀꯣ ꯑꯗꯨ ꯁꯦꯕꯤꯌꯥꯒꯤ ꯈꯤꯇꯪ ꯇꯥꯔꯦ ꯑꯗꯣ ꯁꯤ ꯆꯥꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯄꯥꯐꯣꯔꯁꯦ ꯃꯣꯏꯅ ꯆꯥꯔ ꯑꯩ ꯂꯣꯏꯅ ꯇꯤꯟ ꯌꯣꯠ ꯂꯩꯔꯦ ꯑꯗꯣ ꯁꯦꯕꯤꯌꯥꯗ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯃꯦꯛꯁꯤꯃꯥꯒꯤ ꯍꯥꯟꯅ ꯍꯥꯏꯐꯦꯠ ꯌꯥꯎꯅꯤ ꯁꯤ ꯆꯥꯕ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯝ ꯆꯥꯎ ꯍꯥꯏꯕꯅꯤꯅ ꯑꯗꯨꯝ ꯆꯥꯗ ꯌꯥꯗꯦ ꯍꯥꯏꯕꯅꯤꯅ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯁꯦꯕꯤꯌꯥ ꯑꯩꯗꯤ ꯀꯩꯅꯣꯗ ꯌꯥꯝ ꯀꯨꯝꯒꯜꯂꯦꯕ ꯉꯁꯥꯏ ꯆꯥꯕꯗ ꯍꯣꯠꯅꯕꯗꯅꯦ ꯌꯥꯁꯨ ꯀꯨꯝꯕ ꯑꯗꯒꯤ ꯁꯣꯗꯥꯒꯨꯝꯕ ꯆꯥꯕꯗꯨꯁꯨ ꯇꯤꯟ
ꯆꯤꯜꯂꯦ ꯌꯥꯝ ꯇꯠꯀꯜꯂꯦꯕ ꯊꯨꯞꯀꯜꯂꯦꯕ ꯃꯁꯥꯒꯤ ꯑꯣꯏꯅ ꯆꯦꯂꯦꯟꯖ ꯃꯁꯥꯒꯤ ꯑꯣꯏꯅ ꯄꯥꯐꯣꯔꯁꯦ ꯆꯥꯛ ꯁꯨꯡꯌꯥ ꯌꯥꯗꯕꯤꯅꯦꯕ ꯑꯗꯨꯁꯨ ꯌꯥꯗ꯭ꯔꯒꯁꯨ ꯆꯦꯂꯦꯟꯖꯁꯦ ꯃꯉꯣꯟꯗ ꯍꯦꯟꯅꯕ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯊꯣꯛꯏ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯁꯨꯕ ꯆꯦꯂꯦꯟꯖꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯅꯤꯁꯨꯕ ꯆꯦꯂꯦꯟꯖꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯖꯧꯅꯤ ꯈꯜꯂꯦ ꯌꯦꯡꯕꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯆꯥꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯃꯉꯛꯇ ꯊꯥꯡꯒꯠꯇꯅ ꯈꯣꯠꯀꯠꯇꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯅꯕꯅꯤꯅ ꯑꯗꯣ ꯑꯅꯤꯁꯨꯕ ꯆꯦꯂꯦꯟꯖꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯍꯨꯝꯁꯨꯕ ꯆꯦꯂꯦꯟꯖꯁꯤꯗꯤ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯆꯝꯄ꯭ꯔꯥ ꯆꯥꯔꯅ ꯑꯅꯤꯁꯨꯕꯩꯁꯤꯅ ꯄꯥꯐꯣꯔ ꯑꯗꯣ ꯑꯍꯨꯝꯁꯨꯕꯩꯁꯤ ꯁꯤ ꯅꯠꯇꯕꯤꯗ ꯇꯣꯞ ꯇꯣꯞꯄ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅꯁꯨ ꯁꯣꯏꯅ ꯈꯪꯉꯤꯗꯨꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯇꯣꯞ ꯇꯣꯞꯅꯣ ꯍꯥꯏꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯕ ꯋꯥꯈꯜꯗꯨ ꯄꯣꯛꯄꯗꯣ ꯍꯥꯏꯕꯗꯤ ꯁꯤꯁꯤꯅ ꯆꯥꯕꯒꯤ ꯈꯣꯠꯄꯒꯤ ꯂꯩꯕ ꯃꯇꯨꯡꯗ ꯑꯗꯣ ꯑꯍꯨꯝꯁꯨꯕꯩꯁꯦ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯅꯕ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯅꯤꯁꯨꯕ ꯆꯦꯂꯦꯟꯖ ꯑꯩꯈꯣꯏꯒꯤ ꯄꯥꯐꯣꯔ ꯆꯥꯕꯗ ꯇꯥꯗꯕ ꯇꯧꯕꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯥꯕꯗꯣ ꯑꯗꯣ ꯃꯦꯛꯁꯤꯃꯥꯅꯗꯤ ꯍꯥꯟꯅ ꯆꯥꯔꯦꯀꯣ ꯑꯗꯨꯒ ꯁꯦꯕꯤꯌꯥꯅ ꯍꯥꯏꯗꯤ ꯀꯣꯜꯍꯧꯔꯕꯅꯤꯅ ꯃꯥꯅ ꯍꯥꯏꯗꯤ ꯃꯦꯛꯁꯤꯃꯥꯅ ꯍꯥꯟꯅ ꯍꯥꯏꯇꯥꯔꯦ ꯁꯦꯕꯤꯌꯥꯁꯨ ꯈꯔ ꯇꯥꯈ꯭ꯔꯦ ꯑꯗꯨ ꯃꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯆꯝꯄ꯭ꯔꯥ ꯆꯥꯕ ꯇꯧꯕꯅꯦ ꯑꯅꯤꯁꯨꯕꯗꯅ ꯑꯩꯈꯣꯏꯒꯤ ꯄꯥꯐꯣꯔ ꯆꯥꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯆꯦꯂꯦꯟꯖ ꯚꯤꯗꯤꯑꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯆꯦꯂꯦꯟꯖ ꯇꯧꯕꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯕꯨ ꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯔꯣꯏꯕꯒꯤ ꯆꯦꯂꯦꯟꯖ ꯃꯛꯇꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯁꯦꯕꯤꯌꯥ ꯑꯃꯁꯨꯡ ꯃꯦꯛꯁꯤꯃꯥꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯁꯥꯔꯚꯤꯁ ꯁꯦꯔꯤꯌꯦꯜꯁꯤꯗ ꯄꯥꯔꯠ 1 ꯏꯄꯤꯁꯣꯗ 1ꯗꯒꯤꯅ ꯏꯄꯤꯁꯣꯗ 3 ꯐꯥꯎꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯔꯣꯜ ꯑꯃꯒꯤ ꯗꯥꯏꯂꯣഗ് ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯆꯥꯅꯕ ꯑꯃ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯁꯤ ꯄꯣꯠꯁꯦ ꯌꯦꯡꯅꯤꯡꯉꯝꯅꯤ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯉꯁꯥꯏꯒꯤ ꯁꯦꯔꯤꯌꯦꯜꯗ ꯍꯥꯏꯗꯤ ꯇꯧꯈꯤꯕ ꯄꯣꯠꯇꯣ ꯑꯁꯦꯡꯕ ꯍꯧꯖꯤꯛ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯗꯥꯏꯔꯦꯛꯇ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯁꯦꯕꯤꯌꯥꯗ ꯍꯥꯏꯅꯈꯤꯕ ꯁꯦꯕꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯏꯄꯤꯁꯣꯗ 1ꯗꯒꯤ ꯏꯄꯤꯁꯣꯗ 3ꯁꯦ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯏꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯕ ꯗꯥꯏꯂꯣഗ് ꯑꯃ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯗꯥꯏꯂꯣഗ് ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯍꯥꯏꯐꯦꯠ ꯇꯧꯕꯤꯌꯨꯅꯦ 1ꯗꯒꯤꯅ ꯑꯗꯨꯝ ꯍꯧꯔꯛꯄꯗꯒꯤꯅ ꯂꯣꯏꯕ ꯍꯥꯏꯗꯤ 3ꯁꯦ 3ꯗꯒꯤ ꯑꯣꯏꯅ ꯑꯃ ꯂꯧꯈꯠꯂꯒꯦ 3ꯁꯤꯅ ꯈꯔ ꯀꯥꯎꯗ꯭ꯔꯤꯕ ꯈꯔ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯅꯤꯡꯕꯨꯗꯤ ꯂꯣꯏ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯇꯥꯡꯁꯦ ꯁꯨꯃꯥꯏꯅ ꯀꯣꯂꯦꯖꯇ ꯂꯥꯛꯑꯀꯥꯟꯗ ꯊꯥꯗꯣꯏ ꯑꯃꯗꯤ ꯆꯦꯅꯥꯎ ꯏꯁꯥꯃꯛ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯈꯟꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯀꯩꯅꯣꯅꯦꯕ ꯃꯇꯦꯛꯅꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯅ ꯊꯥꯗꯣꯏꯁꯤꯗ ꯍꯥꯏꯕ ꯗꯥꯏꯂꯣഗ് ꯑꯃ ꯂꯧꯈꯠꯂꯒ ꯇꯧꯖꯔꯛꯀꯦ ꯃꯥꯁꯦ ꯊꯥꯗꯣꯏꯅꯦꯕꯀꯣ ꯑꯦꯛꯇꯤꯡꯁꯦ ꯃꯉꯣꯟꯗ ꯌꯦꯡꯉꯒ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ ꯅꯍꯥꯟꯒꯤ ꯅꯨꯄꯥꯗꯨ ꯅꯪꯒ ꯐꯅꯕꯨ ꯆꯥꯅꯔꯤꯅꯦ ꯅꯪꯅ ꯄꯨꯗꯅꯕ ꯌꯥꯎ ꯏꯜꯂꯁꯨ ꯌꯥꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕꯅꯤ ꯗꯥꯏꯂꯣꯒꯇꯣ ꯃꯌꯥꯝꯁꯨ ꯍꯥꯏꯗꯤ ꯃꯥꯒꯤ ꯏꯄꯤꯁꯣꯗ 3ꯗ ꯍꯥꯏꯈꯤꯕ ꯗꯥꯏꯂꯣꯒꯅꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯕꯤꯀꯤꯆꯥꯟꯗ ꯍꯥꯏꯈꯤꯕ ꯗꯥꯏꯂꯣꯒꯅꯦꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯗꯨ ꯕꯤꯀꯤꯆꯥꯟ ꯁꯣꯔꯤ ꯀꯩꯅꯣꯗ ꯊꯥꯗꯣꯏ ꯑꯩꯁꯦ ꯕꯤꯀꯤꯆꯥꯟꯒꯤ ꯑꯗꯨꯝ ꯑꯃꯒꯤ ꯋꯥꯈꯜꯗ ꯂꯩꯌꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯁꯦ ꯅꯨꯄꯥꯅꯤꯅ ꯊꯥꯗꯣꯏꯗ ꯍꯥꯏꯈꯤꯕ ꯗꯥꯏꯂꯣꯒꯇꯣ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯃꯦꯛꯁꯤꯃꯥꯗ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯃꯦꯛꯁꯤꯃꯥꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯋꯥꯈꯜꯗꯗꯤ ꯏꯄꯤꯁꯣꯗ 1ꯗꯒꯤ 3 ꯐꯥꯎ ꯌꯥꯎꯕꯁꯤꯗ ꯗꯥꯏꯂꯣꯒ ꯑꯣꯏꯅꯗꯤ ꯂꯩꯇꯕ ꯃꯥꯜꯂꯦ ꯑꯗꯨ ꯗꯥꯏꯂꯣꯒ ꯑꯣꯏꯅꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦ ꯑꯗꯨꯝ ꯀꯩꯅꯣꯗ ꯏꯄꯤꯁꯣꯗ 1ꯒꯤ ꯂꯣꯏꯔꯝꯗꯥꯏꯒꯤꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯃꯦꯛꯁꯤꯃꯥꯅ ꯕꯤꯀꯤꯆꯥꯟꯗ ꯌꯦꯡꯉꯝꯕꯒꯤ ꯃꯇꯨꯡꯗꯣ ꯍꯥꯏꯗꯤ ꯕꯤꯀꯤꯆꯥꯟꯒꯤ 1ꯒꯤ ꯂꯣꯏꯔꯝꯗꯥꯏ 2ꯒꯤ ꯍꯧꯔꯛꯄ ꯕꯤꯀꯤꯆꯥꯟꯒꯤ ꯊꯃꯣꯏ ꯕꯤꯀꯤꯆꯥꯟ ꯍꯥꯏꯁꯦ ꯐꯤꯂꯝꯗꯨꯗꯗꯤ ꯃꯥꯏꯀꯦꯜ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯃꯥꯏꯀꯦꯜꯒꯤ ꯊꯃꯣꯏ ꯀꯩꯅꯣ ꯍꯨꯅ ꯌꯦꯡꯉꯝꯕꯗꯣ ꯊꯃꯣꯏ ꯍꯨꯅ ꯌꯦꯡꯉꯝꯕꯒꯤ ꯑꯗꯨꯒꯤ ꯃꯥꯏꯀꯦꯜ ꯊꯃꯣꯏ ꯍꯨꯕꯗꯣ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯃꯌꯥꯝꯒꯤ ꯊꯃꯣꯏꯁꯦ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯊꯃꯣꯏꯁꯤꯕꯨꯗꯣ ꯍꯨꯍꯟꯕ ꯉꯝꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯝꯒꯦꯅꯦ ꯍꯧꯖꯤꯛ ꯈꯨꯌꯦꯡꯗ ꯑꯩꯁꯦ ꯁꯨꯝ ꯂꯥꯛꯑꯦꯀꯣ ꯂꯥꯛꯀꯗ ꯁꯝ ꯍꯥꯏꯗꯤ ꯌꯦꯡꯕ ꯃꯇꯥꯡꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯧꯖꯤꯛꯀꯤ ꯈꯨꯌꯦꯡꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯍꯥꯏꯗꯤ ꯃꯦꯛꯁꯤꯃꯥꯅ ꯀꯩꯅꯣꯗ ꯃꯥꯏꯀꯦꯜꯗ ꯌꯦꯡꯈꯤꯕ ꯈꯨꯌꯦꯡꯗꯨꯅꯦ ꯃꯥꯏꯀꯦꯜꯅ ꯐꯝꯃ ꯂꯩꯉꯩꯗ ꯌꯦꯡꯈꯤꯕ ꯈꯨꯌꯦꯡꯗꯨꯅꯦꯕ ꯑꯗꯨ ꯃꯥꯏꯀꯦꯜꯒꯤ ꯊꯃꯣꯏꯗꯤ ꯐꯖꯅ ꯍꯨꯈ꯭ꯔꯦ ꯑꯗꯨꯗ ꯃꯌꯥꯝꯒꯤ ꯊꯃꯣꯏꯁꯨ ꯌꯦꯡꯕꯤꯕ ꯃꯌꯥꯝ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯊꯃꯣꯏꯁꯨ ꯍꯨꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯕ꯭ꯔꯣ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯩꯅꯣꯒꯤ ꯃꯦꯛꯁꯤꯃꯥ ꯑꯃꯁꯨꯡ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯦꯕꯤꯌꯥ ꯃꯈꯣꯏ ꯑꯅꯤꯁꯤ ꯎꯅꯔꯒ ꯃꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯆꯦꯂꯦꯟꯖ ꯚꯤꯗꯤꯑꯣꯁꯤ ꯇꯧꯖꯕꯅꯦꯕ ꯑꯗꯨ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯨ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯆꯦꯂꯦꯟꯖ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯄꯤꯁꯣꯗ 2 ꯂꯩꯔꯤꯕ ꯁꯨꯃꯥꯏꯅ ꯃꯊꯪꯗ ꯁꯤꯗꯒꯤ ꯑꯇꯣꯞꯄ ꯃꯌꯥꯝꯒꯤ ꯀꯃꯦꯟꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯅ ꯇꯧꯍꯟꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯕꯨ ꯇꯧꯍꯟꯅꯤꯡꯉꯤ ꯁꯦꯔꯤꯌꯦꯜ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯀꯔꯝꯕ ꯃꯤꯑꯣꯏꯕꯨ ꯇꯧꯍꯟꯅꯤꯡꯉꯤ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯔꯝꯕ ꯏꯚꯦꯟꯕꯨ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯕ ꯃꯇꯨꯡꯗ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯊꯪꯒꯤ ꯅꯦꯛꯁ ꯏꯄꯤꯁꯣꯗꯇ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯁꯥꯔꯚꯤꯁ ꯇꯤꯝꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯑꯁꯨꯃꯥꯏꯅ ꯃꯊꯪ ꯂꯥꯛꯀꯗꯧꯔꯤꯕ ꯁꯤꯔꯤꯌꯦꯜ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯃꯈꯥ ꯂꯩꯕ ꯃꯌꯥꯝꯁꯤꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯒꯦ